ꯑꯩꯈꯣꯏꯅ ꯋꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯑꯗꯨꯗꯣ ꯎꯠꯊꯣꯛꯀꯅꯣꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏ ꯊꯣꯡ ꯂꯣꯟꯖꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯀꯞꯆꯧ ꯏꯁꯥ ꯏꯇꯣꯝꯇ ꯑꯋꯥꯕꯗꯣ ꯈꯪꯖꯧꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯎꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯀꯨꯝꯍꯩ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒ ꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯄꯣꯛꯀꯅꯤꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯑꯣꯏꯗꯦꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯅ ꯌꯥꯔꯛꯇꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯠꯇꯕ ꯇꯥꯏꯌꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯦꯔꯪꯒꯥ ꯄꯥꯏꯕ ꯃꯇꯝꯗ ꯇꯦꯔꯪꯒꯥ ꯇꯠꯂꯦ ꯍꯥꯏꯅꯗ꯭ꯔꯥ ꯇꯦꯔꯪꯒꯥ ꯇꯠꯈ꯭रे हाइद्रा अदो तेरंगा तत्प नतेबा तल्लिबुदि तेरंगागी लंगदुनेबा लंगदुना तका तेरंगादो पाइगिबनेबा अदो कनामतना तेरंगा लंग तत्ले हाइदेबा तेरंगा तल्ला पाइगरे हाइगिबनेबा अदुना अखोई मियोबसे फरसु मतमनबु यादरि दुम फत्तबदो ओइरकनिबा अदो फत्तब ओइरकप मतमसिरा मयामना अखोइदि एडवांटेज लौरगा अखोइदा हेना करियनबा अखोइदा नुसिनबा सारगा मोइ थमोइदा नुंगाइजबा ओइकनिबा मयाम अदुना मयाम अखोइगी अवाबसे मिङोंदा शेयर तौदे मुहुत अखोइ इसा आइटमदा अवाबदो कमाइन तौरगा अखोइना कंट्रोल तौनि अवाबसे दगी अखोइ कमाइन तौरा नाथोकनि हाबसे खनबियोबा मयाम अइना हाइरि पोसे यानिङि यानिङदेसु कमेन्ट पिबिरो।